Manipur Legislative Assembly gi Angakpa Thoudok Amada Angang Unadringeida Ningtha Shure Manipur gi Taraga Nithoi Suba General Election Pangthokraba matungda nauna lingkhatkiba laingak leirakibaga iroinana Manipur Legislative Assembly gi Secretariat thokpa puwari oihragadaba anauba Thoudok amada Angang Unadringeida Ningtha Subagi thawong chathakre Pausi asina phangba paugi matungina ngarang Manipur Legislative Assembly gi Secretary K Megajit na thokiba order number 1/18/04/2022 Legislative Assembly close igi matungina Manipur Legislative Assembly da hojik phawbada mami tamdriba Deputy Speaker gi Principal Private Secretary PPS oina Y Devendro PPS pu posting pikhibaga loinina mamangi chahi manga gi tamdasu posti leiraga appointment piduna hapsin khibada Vice Chairman Hill Areas Committee HAC gi Private Secretary oina RK Vagat Private Secretary bu posting pikhibani haire ngasigi order asida angakpa poklaba miyoising na phongdorokpada Assembly Secretariat asigi hojik leiriba Principal Private Secretary PPS ki post asi subnatagi amata ne maram asina hanadagi sanarakpagi matungina Private Secretary singdagi khwaidagi thak wangna leiriba post asigi miyoibu Assembly ki Speaker da posting piduna thabak tawhanduna lakhibani haire adubu Private Secretary singdagi thak wangba post amakhakta ngairiba Principal Private Secretary bu Speaker da posting pibagi mahutta hojik phawbada anauba laingaki makhada mami tamdriba Assembly gi Deputy Speaker da posting pisin baga loinana mamangi tamdasu hapsin khidabaga loinana handaki tamdasu appointment piduna hapsilakani natraga hapsilakloi tamba ngamdriba Hill Areas Committee gi Vice Chairman da Private Secretary RK Bagatpu posting pisin khibani haire maramasina ngasigi Assembly Secretariat ki maikidagi Secretary na thokliba order asimag Angang Unadringeida Ningtha suraga thambagi Thoudok ni haina phongdok narakle khwaidagi hena ngaklibana ngasigi order asimaki copy sing Speaker Hill Areas Committee gi Chairman amasung post leirabasu thabak punaba hapsindriba Deputy Speaker amadi HAC gi Vice Chairman dasu copy amamam pikhibaga loinana Assembly Secretariat ki Secretary masamaki PA Additional Secretary Director amasung Officer Person concerned sing dasu copy sing piki haire karigumba Assembly gi Deputy Speaker amasung Hill Areas Committee gi Vice Chairman gi hangliba pham mensilaklaba matungda makhoi gi damak posting pilabadi khara phawba chumba khongthang oigani haire adubu Deputy Speaker leiraklaba phawbada Secretariat asigi Principal Private Secretary de mahausadagi Speaker khakta da posting piduna laklibani haire wathok oirakiba GG Rongmai Corporator oiramlei Imphal Municipal Corporation gi manungda thabak sudana sel lokthokre haiduna MLA Khumuksam Joykisana Maral sikiba GG Rongmai kanano haiba Imphal Municipal Corporation gi caretaker Mayor L Lokesor na masak takhre IMC gi Ward 27 makta sel lokthokraga thabak suramdaba sing masak khangdoknaba engineer sing da pautak pikibaga loinana mahak masamag satuna thabak sudaba sing thizinanaba thabak lokhalagani haina Lokesor na makata na phongdokre Paumi singda unaba amada caretaker Mayor L Lokesor na hai thangmaiban Assembly Constituency gi MLA Khumuksam Joykisan na thangmaiban manungda thabak sukiba amasung sel kaithokibaga mari leinana GG Rongmai kauba contractor amagi wafam paukse singda phongdorokpadagi IMC gi oiba committee ama semlaga thigatpa haurakibane committee asi haukiba June 3 da semkhibane committee asina thijinbada GG Rongmai hairiba miyoi ase Imphal Municipal Council gi ward number 1 gi corporator su oiriba thangmaiban Tarung Khuldagi Gangmai Gaidon Rongmai asi oiramlei GG Rongmai asi Manipur Police Housing Corporation da register tauramkhe Manipur Police Housing Corporation ge record ta GG Rongmai Special Class Contractor Tarung Thangmaiban haina leiramkhe mahaki GST amasung PAN card ta Gangmai Gaidon Rongmai apokpa Khamsingam Gangmai haina leiramme IMC gi corporator masamang na sumahak ni haina phongdoklamlei MLA Khumuksam Joykisana thabak sudaba sing numit mangane matam piduna thabak suhananaba khangalakpagi matungina thabak sudaba sing suhananaba masung Ward 27 asida thabak sudana leiriba sing engineering section da thabak suhananaba khangan khre loinana thuba matamda loisinanaba matam pi khre MLA ge maikaidagi GG Rongmai ase good contractor oina phongdorokpadagi IMC na thijinbagi thabak chatharakpane thabak suba loisindaba masung sudana leiriba Khudimak thabak suba loisilhanaba honagani amasung mahak masamak chatuna yengsilaga thabak sing loisinhangani haina mahakna makhata na phongdokhe Tarung Village Authority na GG Rongmai kauba contractor khulda laiti haina phongdokhiba wafam adugi matangda mahakna hai GG Rongmai asi thangmaiban Tarung Khuldagi ni haibase Manipur Police Housing Corporation gi record asina mayek sengna taklabane
Corporator masamaknasu mahakni haina haizaramlabani haikhi. Mahakna makata na hai Imphal Municipal Corporation gi makada PMAY yugi yum sabage matang the ward member forum gi secretary Santi Kumar Kaubama na phongdorokibada yum saba sida lupa lising tara lawi haina phongdoklibadu du khudam sangdam lairabadi khanganbi waina mahakna makata na haikhi. Arts stream da mari suba position phangduna lainga ki school singi mai nga khibi lenthoi ngambi thongram Professor Weiningle Council of Higher Secondary Education Manipur Kosem na lawduna pangthokiba Higher Secondary School Living Certificate Examination Class 12 2022 ge ngarang lauthokiba result ta Science, Arts amasung Commerce stream ge ahum maki oina Kosem na mathangsinna ahanba position holder kun tara amasung mga punna topper kuntraga mga gi manung dalay nga ki school pumnumaki mai ngaktuna arts stream da punna mag chamri ga yangkai phangduna mari suba position takibi Tamfasna Girls Higher Secondary School Imphal ge linthoi ngambi thongram Professor gi sinphamda khongda aduna mahiroi sing semgat ningbagi apamba phongdorok le arts stream gi oina ngarang Kosem na lauthokiba result da punna ahanba position holder tara khangat pada punna mahiroi tara ga nithoi na hairiba position holder sing asi oiba ngamkhibane aduga roll number 7420 oikibi lenthoi ngambi thongram na mari suba position da mahaka mark jab manana phangminaba atopa mahiroi aniga punna arts stream ge mari suba position takhibane lenthoi ngambi thongram Thoubal district ki tentha khunau dage thongram Gunindro amade thongram ongbi pravasini ani gi macha mari gi manungda iton tonbe ne apokpa TH Gunindro Wangjing High School da science graduate teacher oidi aduga apokpa mamana lamding da laiba Progressive English School da assistant teacher oire apokpi animak wazagi sinphamda lairakpagi mahina makhoi ani gi apunba ngang mari gi manungda iton tonbi oirebe lenthoi ngambi na arts stream da mari suba position phanglatuna lainga ki school singi mai ngak pangamlakhibane examination gi result laukhoklaba matungda hakthengna unarubada lenthoi ngambi na hai lainga ki school da tamlabasu lanai gi school da tamlabasu khenaba mata laite class ta ozana takpi diba singadu khangnaba honaba khangdaba yawrakpada oza singda hangba tangai fadai mahiroi singna kaidonung da lainga ki school da tamle haiduna ninga naroidabane online class tawrabasu oza singna yamna phajana takpi tambe tuition gi mathau tadabana mahak tuition tawrakhide handak mahangna arts stream da mari suba position da mai paglakpa se mahake Tamfasna Girls Higher Secondary School gi oza singa madi mahaki apokpi gi Thoujal dagi ni hairakhe loinana lenthoi ngambi thongram ge makhata na mahi masing Delhi University natraga North East Hill University da English ta honors tawduna professor oiraga mahiroi sing semgat papami haina suphongdorokhe nongmai sing range ta u thaba thinglubagi fakiba village chip yauna taret bel da thadokre nongmai sing kananaba committee ama semkhre thakiba using amangata thokpagi daita khulna pugadabane singlok June tarukta coordinating body khurai Joint Forest Management Committee lining inat kanba singi oiba mifam ama pangthoktuna nongmai sing kananabagi committee ama semkhre nakalamaromda ngahan nongmai sing da tharamkhiba using adu amangata thogonba yaroi karigumba amangata thoklabade madugi daita nongmai pan khulna pugadabane loinana ngahan forest ki official singi duty da athingba pirakhiba sing ain gi oiba matik jaba dandi pigidabani haina khurai pana apunba singlup ki secretary Ibol khurai na phongdokre CM amadi MLA gi photo semdoklaga Facebook ta thagatluba miyoi bel da thadokre state sigi lusingba chief minister N Biren amadi cycle A sigi MLA Kimnio Haukip Hangsing ani gi mamangda kaubru singda u chara thakibagi photo da semdoklaga social media Facebook ta kukilon ge romantic song hapchin duna miyam da lana sandoklamba kangpokpi district ke Haipiang village dagi Mangnio Kipjen sahi kuntraga mapan apokpa laikhidraba Satpau Kipjen duty magistrate Imphal East na lupa lising kun masiga manaba security amount da bel piduna accuse asi thadokre Facebook ta lana photo thagali haibagidamag BJYM Manipur State Unit ki President M Baris Sarmana Imphal Police Station da complaint ama langkhat khe complaint adu dagi ngahanumidang police na Mangnio Kipjen faduno ahang pahong chathakhe police na satharakpa wang pahong adu da accuse asina khumkhiba wafam de mamang thagi aroibada chief minister N Biren amade cycle asigi MLA kaubru sing da u char sing thakibagi photo Facebook ke account namadagi download tawkhe hairiba photo adu da accuse asina edit tawraga Segaumang JR Kipjen haiba Facebook ke profile ID amadagi photo adu sandokhe photo adu da kukilon da title tawraga romantic song amaga konana miyam da lana thadorokhibani haire police na satharakpa investigation aduga mari leinana accused asibu judicial custody remand prayer gidamak ngarang numidang athengbada duty magistrate Imphal West ta puthorokhe police ki remand adu objection tawduna accused asigi council na
accused asibu bail pibinaba haijarakhe. Nakal animaki submission sing magistrate na taraba matung Mangniyo Kibzenbo Deputy Magistrate Imphal West na lupalising kun masiga manaba security bonda bail pigibane. Aroy bada tabiriba pumnamak po thagatsari.